अतोब थाजनिंग मरुब पाउखर मैम अहानब थमजगे ngasiyu kangpokpi district ki manung sanba kangsuk police station kon bethel sing mathak tagi kuki militants khulai pai bisingna numoi round khra kapsilaktuna kai hora khre hairi loinana singi saruk sing da kuki khulai pai bising sadok sin tawba khunja sing u phangle hainasu pawmana makhata na phongdorakli myam pura no update ngaminasi Manipur to optional gi maikei digi anobu I pauloin editorial kalam khra mayam da share tawjagi ahanmada paujal pauksi digi lokuchraga paujal pauksi gi editorial hana mayam da thamjage kaithel da potchagi mamal akiba phangna hengalakli aikhoi miyoibna nongmura tangai fadana sangba polam singi mamal hauji hauji kaithel da akiba phangna mamal hengalakli nongmagi shuragi hingliba state asigi miyamna nongmagi sara ani suna sana bo honabada suna sara henbagi phibam madu yokshilakli Laingaki Price Fixation Committee su mathau tawbagi mahutta kumai yengmugum laitokli state asigi capital Khoirambal kaithel yauna tuan district sing da lairiba kaithel sing da su potchegi mamal asi yoningba mamal du yonari aikhoina nomagi tangai fadana seasonariba mitai seng kg da lupa yankhai ga manga yore alu kg da lupa yankhai ga manga tilau kg da lupa khumfu yore kaithel seng yauna aikhoi miyoibana seasonariba mana masingi mamal hengalakliba sigi maram singi manungda lamdam asida lairiba lawmi sinmi singna puthokliba mana masing ayamba nal local singna mapalamda thadokhiba sisu asoba maram ama oiri Manipur Lengaki Horticulture amasung Agriculture Department na nal local singna lamdam sigi puthok sing kaithel natraga lawmi sinmi singi puthokpam mapamda satuna wholesale rate puna leiduna khomjilaga mapalamda maning tamna thadokun lairi nal local singna satharakliba thawong asi gengsin binaba kana leitana mapalamna thadokuna sauraba sanpham tandra lairi masina maram oiraga lawmi sinmi singna puthokliba polam sing aikhoi gi market ta marang kaina phangba ngamdaba danatana amukta yaukhidriba mamalda kaithel da yoli matam amada sing Ginger kg amada lupa taraga manga kun pirambadu ngasinga sima kg da lupa chama gi masakta phangli hairi basida natana lami sinmi singna puthokliba mana masing punama angak phangna mamal hengekre nal local singna aikhoi gi lami singna puthokliba pothok sing mapalam da thadokliba si tangai fadaba tax lawribra natraga lawdabra haibisu sapsana khangmangandri lamdam asida haujik sengi mamal yamna wangkhalakliba sigi maramsu nal local singna laiba asigi tuan state singda thadokhibagi saurab maram amoiri maram aduna lainga na hiram sida kupna yingsinba mathau tari loinana Khoirambal kaithel yauna state asigi tuan district singda lairiba karba wala singna potchagi mamal yoningba mamal yoliba si thingnaba lainga ki price fixation committee na matamga sunab mamal leptuna miyamna khangadaba natraga ugadaba mafamda potchagi mamal thetuna thamgadabani mapalamdagi pusilakliba tangai fadaba polam singi mamal sisu numit khudingi akaknaba leitana karbar wala singna lawningba madi yoningba mamal yoliba sisu thingnaba honagadabani karbar wala singna potchagi mamal lepagi satnabi ama lairibasi thingba natana matamga sunab mamal miyamna phanganba laingana lokhat pham tokpa thabak sung lakhot kadabani madu natrabadi matam amada seng tangbagi thokhiba thawdo thokloi hainingai leiti hiramasida laingana miyeng sangadabani haiba paujal pauksi gi editorial mayam special content moina mayam da hanbra thamjari makasa tharakpo oina social media site oiriba Facebook ta lisipriya kangujamna phongdorpo wafam khara mayam da share tawjagi uncle okram Surju Kumar gi assembly speech taruba matamda mitagi pi takhiba khangudi aikhogi iramda Manipur se wabadi yamna warabane tubu ngasi phawbada aikhoi se wai haidaba makhai khang mangamliba zatini what a great resilient society we have haibo haigaloinana social media site ro Facebook ta recipiya kangujamgi account gi wafam singasi makhatana thamrakli Makasa tharakpo oina agency ki report ang tang paloduna mayamna thamjage Bangladesh ta India ki visa center sing thingjin khaba report ang tang mayamna thamjage Bangladesh ta miyam gi asoba irang na maram oiduna Sheikh Hasina na prime minister gi pham thadokhiba amasum leiwa adu thadokuna senkhiba dugi matung leiwa adu leibi Indian visa application center punama makhatana notice thoktriba phawbo matam kaktuna thingjin khari Mathangi application date adu SMS ki kuthangda pau khangani amasu mathangi working data passport adu launaba haijari hainasu message adu khangalaki
Bangladesh ki kunung Dhaka India ki High Commission amalay amasung Chittagong Rajshahi Khulna amasung Sylhet consulate singlay Bangladesh ta Sheikh Hasina na lusingba Awami League government adu ki mayokta paktakna protest ama tholakpadagi masagi sei 103 surabi lusingbi adu prime minister oibadagi resign tokhi amasung India da selakhi Yumthang na balai ba adu oiriba phibam adu ki matangda parliament pogdamladuna external affairs minister S Joyshankar na Bangladesh ta international lising taragama palom lai matugi manungda lising mapandi mahiroi singnaki protesting adu tholakhiba matungdagi mahiroi kaya marum di India halakri haina mangna phongdokhi amarom dana asumra report tawrnari China ki special envoy junta wari sanana bagi damakta Myanmar thungkre hairi China ki special envoy Myanmar ki military junta wari sanana bagi damakta capital Nayapatiyaut thungkre haina media ki report amana phongdorakli hairiba report asida hauki basel Myanmar ki awang thangma san state ki lasio ta leiba awang nongpok thangba kaman rebels ki makhutta mangkraba matung tarakpada China ki special envoy sina Myanmar laktun junta wari sanana bagi thawang asi satharakibane handakta China ki khathangma city kanming China na brother oiraga Myanmar ki military regime amadi brotherhood alliance oiriba Arakan army Myanmar National Democratic Alliance army amadi Taang National Liberation Army na mipam pangthonaba sidul toki adomainam San State Mandalay region amadi Rakhine State ta khuthoknabagi thawdoksing yamna kankhalakpana maram oiraga meeting adu pangthokpadi ngamkidi masina maram oiraga China ki maikedi special envoy ama tholak junta ki leaders singa unanaba khongthang asi paikhalakibane China ki maikedi Myanmar oirakliba phibam asigi matangna matam sangnatigi hona makhoi goibu wafam ama hawdoktuna laklibane hain spali loinana China na junta ki boss min halaing na taksin ki wafam amada hauzik jail na laidibi state councillor Daw Aung San Suu Kyi amadi ethnic minority leaders singa unadana wari sananaba khanki loinana dialogue adugi phanglak result adu yenglaga election pangthokna wafam su khanki min an halaing na mamangi matamna China da phongdokhiba wafam amada makoina hauzik jail na phajinduna laidiba miyoi singa du unana bagi wafam laiti ethnic arm organization English singa ni taraga mangagi nation wide six-pair agreement adugi framework adugi manungsana wari sanabadi yagani haibagi wafam phongdokhi so haidi yum zakesa numita brotherhood alliance ki maikaidigi China ga junta bu awang thangma san state amadi Rakhine state laidiba civilian singda target tawduna bombing sathariba si lepnaba khonabada China gi ithil pibinaba taksinki brotherhood alliance ki resistance group na awang thangma san state ta anti regime offensive operation 2027 satharakiba sina maram moiraga junta gi base command center battalion headquarter kungamari town kunamadi marueba China ga lan itik tawriba mapam amasu khunum chansinba ngamki haina spali China na broker oiduna Myanmar gi regime ga six-pair agreement ama brotherhood alliance ka yanaba purakraba matungda January 10 da operation adu sathaba lepki adumainamuk junta gi maikaidagi di brotherhood alliance ka sathakiba six-pair deal adu niyam ngakna salaktabadagi alliance asina jun kunga manga dagi hauraga awang thangba san state amadi awang thangba Mandalay region operation 1027 adu amuhanna sathaba hokibani han su report asida makhata na phongdorakli Makasa tharak point na topa update amana India gi Nostradamus Kushal Kumar na malem gi ahum suba lanjaw thoklagani haina predict tawkhre haidi India gi Nostradamus oina khangnariba astrologer Kushal Kumar na malem gi ahum suba lanjaw si August tha digi hogani haina laiphau pikhre India gi Nostradamus Kushal Kumar na malem gi ahum suba lanjaw si satliba August tha sida hogani haina laiphau pikhiba sida kanaguma miyoi khara mana yaningba amadi kharana yaningdabana singba mot pinaba adumuk yauri masina maram oiraga laiba sida laidiba citizen singi maikaidagi su mipai thabaiba pokpagi sang hengatnaba laire haidi masi oiduna su miyoi kharagi maikaidagi di Kushal Kumar gi laipau sida singnaba poi haibagi phongdokpu wapam lairi India gi astrologer Kushal Kumar na tangkak kya mad malem gi ahum suba lanjaw si thoklagani haibagi wapam asi phongdokhiba laikhrabani adubu ma ki laifau sing adu thabak to onthokpa makti laitri Salibasai English ngani ga kuniga mari ki jun taragani pa na malem gi ahum suba lanjaw si haugani haina ma na laifau pi ki bidi lekre adu bohai riba numit adu di haukiba oibana malem gi ahum suba lanjaw du thokpa makti leitre masigi matung tarakpada
Kusal Kumar na malemgi uhumsuba lanjao si July 13 amadi July 19 da thokpa yai haina prediction pikhi adubo haribo wafamsing adusu sapsana thabakto onthorakpadi leitri mana piriba mathangi laifau asida kaya yamna accurate oigadoribano haibadu tamba ngamdaba phibam amada leiri India ki oina maming lairabe astrologer Kusal Kumar popular blogging platform medium da active oiriba miwemani mana international affairs ki matana wafam kya ama yamna toina prediction tawki masigi sumatakta mahangna english singani ga kunga manga gi matamda leiba asina oirakadaba phibam gi matangsu prediction kya ama piri mangna piki ba khara palagadi english singani gi kunga manga gi mayai chalakpa sarukta leiba asigi oina industrial gi lamda maru oina awon ba mapurakpa ngamgani haibigi thajaba wafamsu haiki heri masida maru oina aviation tourism na singma sector singa sida government na pukning sangna thabak paikhatlakuna awon ba sipurappa ngamgani haibigi prediction adu tawri solar energy generation tawbigi matangna sumaru oina laiwas gi government na pukning sang sinduna thabak thorom sing paikhalakani haibigi thajaba wafam sing su mathang sinam hangna phongtokhi haidi atopa ten takpa update khatang myam da marak thana myam na thamjagi Lan pakthok sakthokpagi singnaba leiringai tala asida Israel na Gaza da kungan manga hatkre haina su media singda report tawngari Middle East ki mafam singda lan pakthok sakthorakani haina kana pakhatna ringai Israel na satakhiba air strike amada Gaza strip ta Palestine masa kunga manga hatkre haina Palestine gi medical authority singna phongdorakli haina su agency singda mathang sin report tawngari Gaza gi awang thangba city da makhataba Israel gi air strike na mioi manga hatkre ba matung awang thangba city oiriba Khan Yunis ta mioi ama sikhiba ga loina kaya amana asu opanang li haina Palestine gi medical officials singna makhatarakli hari Hamas amasum Islam jihad na phongdorakpa Gaza gi tuan ba mafam singda sangsilakli bi Israel gi lanmi singi teng adu da anti tank rocket amadi motor bomb kapsinduna akan mamong na lantingnari maduda Israel gi maikeda asiana kya yauki suhaidi tendang na mayam sum report tawjang ge du hauji koina di mayam paw su matang sa lu sinjar ge masum mayam puna no update ngamina saina channel su gi maikeda gi mayam famda makhata na thamjari